Khunai Fanaba Tabak Tobi Singi Manungda, Bilkish Begum Kanano Amuk Khangminarasi, Bilkish Begum, Ingsok, 1976 ki November Tara Taret, Yum Sakaisa Numita, Nongsup Jalanpur, Upazila Kamalgas, Jila, Maulawi, Bazarda Leiba, Ifam Sagagi Imung Amada Poi, Apokpagi Ming, Alha Salaudin Aduga, Apokpigi Mingna, Tahira Begum Kawi, Machin Manau Punna Taretni, Nupi Taruk Amasung Nupa Amani, Mahaki ahanba Lyric Tamba Hobadi, Pahan Toli, Chotogram da Leiba, St. Xavier's Primary School ni, Masigi Makha Tarakpadi, Class 8 Fauba, Bangladesh Navy School and College da Tamlami, Class 8 Pass Tauraba Matungda, Amuk Makha Tamthanabagi Damak, Tetoi Gaon, Rashidudin High School da Ming Chalami, Mahak Afaba Satri Ama Oina Hauraklami, Ingsok 1992 da Mahak Secondary School Certificate First Division da Pass Tauki, SSC Pass Taubaga Loinana Makha Amuk Tamthanaba, Sri Mangal Government College da Ming Chanki, Mahak Science Satrini, Hotnabakali College Asidagi Ingsok 1995 da Higher Secondary Certificate Yamna Phajana Pass Tauki, BSc Tamba Matamdadi Mahak Mafam Ole, Maulawi Bazar Government College da Ming Chanduna Makha Amuk Tamthaba Horami, Mahak Biology Subject Laurami, College Tamlingai Matamda College Ki Oiba Thauram Kayada Yauduna Mirak Tinbada Thoidok Hendokpa Misak Ama Oirami, Mahei Tambada Apanba Khudong Chadaba Leitrabadi, Mathang Tamtharakpada Loishin Khibasu Karishu Khanghaude, Ingsok 1997 da College Asidagi BSc Loishinki, Masagi Chahi Taramanga Surakpa Ingsok 1991 da Kamalgas Upajilagi Manungda Laiba, Gulerhor Khundagi, Muhammad Nurul Islam ga Loinana Yumban Bagi Punsida Khangdaba Hauki, Mahak Angang Ahumgi Mamani, Machanupa Ani Amasung Machanupi Amalay, Yamna Nungairibadi, Bilkishna Lyric Tamlakpasi Luhonglaba Matungda Oina Tawi, Secondary School Certificate Pass Taubadagi Hauraga, Makha Awangba Thaki Degree Sing Loina, Luhonglaba Matungda Fanglakhiba Ngaktani. Ingsok 1999 da Kamalgas Government Model High School da Assistant Teacher Oina Ihan Hana Thabak Tauba Hauki, Nupi Singi Damaktadi School Oza Oibasi, Yamna Paknaba Sinfam Amani, Sahi Mari Rongi Tungda Mahak Amuk, Assistant Head Teacher Oina, Ingsok 2013 da Kamalgas Girls High School da Laki, Maraksida Amuk, B.Ed Tamnaba Ming Chanduna Hotnaba Leplamde, Ingsok 2002 da Bangladesh Open University dagi B.Ed Pass Tauki, Oza Oina Amuksu Lo Tamnaba Silhet Law College da Ming Chanki, Oye Khanba Wakalga Loinana Hotnarabadi Ngamdaba Leite, Law Su Apanba Leitana Ingsok 2006 da Pass Taubangamki, Mathau Yamna Chinzaba Bilkishni, Fangkhiba Degree Sing Asina Penthokpa Ngamlamde, Aduna Amuk Makhatana Bangladesh Open University Ahmed ki Ming Salami, Masisu Ingsok 2011 da Loshinba Ngamlami, B.Ed, Ahmed, LLB, Loshin Krabasu, Amukka Hanna, MA Tamnaba, Asia University, Dhaka da Ming Chalami, Thabak Ama Mai Paknaba Hotnabada, Tanba Leitaba Misakni, Bilkish, Mahaki Mapuroiba Nurul Islam College ki Professor ni, Sel Thum Watpagi Chingnaba Leiba Imung Natte, Bilkish Masasu Sel Thokpa Misakni, Angang Ahum Lairibani, Nungaina Matam Len Thokpa Yarabani, Adubu, Ariembada Phamduna, Cha Thakduna Laithokpa Hainaba Misak Natte, Aduna, Ingsok 2013 da Asia University Dhaka dagi MA Pass Tauki, Bilkish Begum Angang Oiringaidagi Hauna, Laikagi Khungi Natraga, Leibaki Sakhwat Thaurangda Saruk Yaba Pamlaki, Aduna, Matam Khudingda Mioiba Samaski, Yaifanabata Khali, Sangstan Kayagi member Oiduna Laki, Ingsok 2002 dagi 2019 Fauba Mahak Bangladesh Mahila Parishad Kamalgas Unit ki Secretary Oina Thabak Purami, Masigi Mamangda Bangladesh Mahila Awawi League
Kamalgas Unit ki Secretary oina Ingsok 1996 dagi 2015 fauba puki. Asigi mathakta Bangladesh Mahila Awami League Maulavi Bazar Jilagi oina Vice President ki pham Ingsok 1996 dagi 2015 fauba purami. Yamna singlemba thabak amana Bangladesh Scott Silhet Division gi Deputy Regional Commissioner oina Ingsok 2015 dagi 2018 fauba thabak taurami. Asita natana Bangladesh Manipuri Adivasi Forum gi Joint Secretary oina Ingsok 2019 dagi hauraga ngasi fauba thabak puri. Makhataba oina Bangladesh ta leiba Manipuri Muslim haibadi Meitei Pangal singi Lairik Laishu tambada mateng oinaba amasung Saukhat Thorang na yumpham oiraga semba Manipuri Muslim Education Act Bangladesh ki Vice President oina Ingsok 2020 January dagi thabak paiba hauki. Asumna school gi oza oibata natana tongan ba sangstan parishad kayagi Joint Secretary Vice President ki thabak purami. Hojiksu sangstan kharagi thau puna hena masak thokpa mathau masak khangba leiba ki singthana ba yaba thabak khara tauningbagi wakhanda Bangladesh ki Jila Parishad ki election da Kamalgas Upa Jila Parishad ki mirep ama oina songthoktuna 2019 da vote lepki. Vote sumai pakhi. Kamalgas Upa Jila Parishad ki Vice Chairman oina mahakpu khalaktuna hojik chinglema pham asi pairi. Bilkish Begum Bangladesh ki maru oiba maphamsing koina satuna yengsinbata natana mapalam haibadi India Nepal na chingba tongan ba city town singda chatlure. Bangla marol fazana haiba maramna wa ngangbada apanba leite. Manipuri tamlaktaba mirolna marol oina saurakpa maramna Meitei lon ngangbadadi khara chunadaba thengnai. Masidi hauna sani. Mahak Manipur da anirak laklamle ahanba gi khongsat adudi Ingsok 2015 dani madu Manipur Sarkar na sinduna pangthokpa Sangai Festival 2015 yawba lakpani. Khongsat aduda Alhas Abdul Majid Chowdhury yauraki. Aiba asiga su ihan hana Bilkish ka thengnaki sakhang maikhangnaki. Lakhiba team aduda Bangladesh ta leiba atopa phuruk ki mioi singsu yaurami. Punna mioi nipan na saba team ama oirami. Numit mari mangani gi matungda makhoi loina hannaki. Ani suba khongsat asina All Manipur Muslim Organization Coordinating Committee na samna amukok haina khangdaba organization asina barton tawbadagi mioi 15-13 na saba team asi Imphal da thunglakibani. Makhoi loinamak International Meitei Pangal Convention tang kunmathoi dagi kunithoi December 2019 ingda pangthokadaba asi yawba lakpani. Bilkish amasung mahaki mapuroiba Professor Nurul Islam thauram haugadaba nongma watlingaida Imphal da thunglaki. All Manipur Muslim Meitei Pangal Welfare Association na sinba numidangi saklen amada Bilkish amasung mahaki mapuroiba yawki. Numit ninigi thauram aduda Assam Bangladesh amasung Manipur gi tongan ba sangsan gi miyusingna daista phamki. Pangal singi phibam sothariba atopa phurup singa manaba thakta leiba ngamdaba choijaina na leikraba pangal singi awa ana khanaba aduda Bilkish masasu yawki. Mathangi numit haibadi December 22 2019 nongmaijing adudi Manipur gi ikai khumna jariba Chief Minister Nongthombam Biren Singhana Chief Guest oiduna City Convention Hall Imphal da thauram pangthokhi. Bilkish Chief Minister galoinana daista phamduna thauram du mapung phanki amasung wa ngangba yawki. Asumna pangal nupina Bangladesh tagi laklaga chawraba thauram asida saruk yaraba mioi singi marakta mahaksu ama oire. Bangladesh hanbagi lambida Jiribamgi Muslim Praja sing maru oina Meitei Pangal singna taramna okhi. Kasar jilagi sangstan amana sinduna taramna okhi. Mahak marakta mapham matam yenglaga ukilgi thabak su tawi.
ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏ ꯀꯣꯔꯠ ꯙꯥꯀꯥꯗ ꯀꯦꯁꯁꯨ ꯂꯦꯞꯄꯤ꯫